Kangleipak lamdam asigi mitai ina lining lason amadi ipurup asibu kandaba yadi haiduna taibang semba mapuna miyobagi saklon da sapong biraklaba arambay tengol gilusing puel kanglei pumbagi mapari koraunganba khuman midop ki lining da lupkibana afak afai anam aha suraba khonai asigi pangthokadaba sintana pangthokta ngangadaba haigadaba wana haida kakngaunaraba irisa khudingmaki thauna happaga loinana mitna kung oihounaba nurukpaga loinana wafam khara thamlakli athauba hirasandrana phi yomlaga mangkhibagi maram leiramle awana landarakpada koilo lotuna question sinba matamda thauna leina marebak mapurupki damak lanthengaduna leijaba hirasandradu lan loirakpa khara safarakpa matamda miyamna meiwangangnaba henmalakpadagi phi yomduna satki chap manai 3rd May yum may thabada landarak pamatam miyam nik lagu matam marol phawba thokna draba matam duda khul ngak pa isili inaw mayamna thawai khubak ta hap tu nang ngaglak pani kaya amasu thawai kat khre haujikna khara safarak pa lan ingtharak pa matam sida loire amuk toiba oja mayam sina lan kallingai dadi amata uba sunnate khul ngak panina lejari ba aikhoisu phiyom laga kaina romda losa khrage ware haying lan ga tholak pa matamda amuk sapong jarake lanjau di wali mapugi nongdom yenglas